Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi maglobirasi video call da rong tabi ahum suba tangka School chatpa matam yoraktuna Sanathoi chu loisinba yaba imunggi thabak sing loisilamnaga mama mapa anigi chaksu khingattuna mafam jana fazana thami masu khara charaga loiraga amu school dress setpa haukhre loiraduna amu hotel amda lai Laima glassing do chamduna leirami Sanathoi ubada Chakti charaglabra khara chare Mama ku chichole baksi dagi lupa yang khailoro ngasi di marup sithoi awat pa mayam semen bada paisa sagat bangamde maru ki paisa di sudraba Surani uchina sinadi nang dada su ngasi lakani hairapani paisa lobani laktori dusu thani surabani yumgi bara pidriba adu lobu laktori bani lari kharasu laini ye Mama na hairibadu tana Sanathoi baksi dagi lupa yang khailauraga Mama chalage Laima makuttu teithoklaga machabu manam nambiraga hairai chalo Mama su silo shilamnaga yum changladuini Hoi mama pabung supuna changladuira Dukan gi pochai khara leirukini Mama hana changaga nang pabung gi changam puthoraktuini nang thengani chalo Sanathoi su chatkre leima chariba singa do muk se chilli loken sumagi nupi gi manak changsilaktuna hairai Nupi nang ayak dukan dele hogero natraga na lonsilamora Lon gi galon silamo ibi mas school de chatkre ayum changamagi chaktuna moi pabung hala goina puthora agi Phare lonsilamage dudi Dukan lonsilamduna loken su pochai leiba chatkre leima sumayum da changkre Som the school dani fill the famduna homework wari sanari Sanathoina Noi boy khoisu tuition chatna batorasida sumaini sum leibadi yaroi heng exam da kapni ne Rebecca su khumla I Hoini ado Osaka na chase haino Sanathoina khumla I Sweetie na ngarang hairakpada Sir Chinglenga Sir Nandoga pulaga subject loina tuition tawrina hai hostel loina thamba mali tuition khak yawbangina course loibada 9500 thibo or mali hauba kuidrina hai Yaine yahorase dude Ngasaidagi anisna sanariba wari du Sylvia tumina sumtai magi oiba wadi amata phongdorakti mawongduda Sanathoina Sylvia do ansindana hairai Nupi nangdi kai khale Sylvia ngahak wakhal tawraga hairai Hostel di leirese aduga tuition na chatlese Rebecca na Phare duri horen suti tharaga searching len unaramse Sylvia ga Sanathoiga punna khumla I Hoi Som da sukangbu du school chatnaba thokna rai chingkhai sungan bo hoi lakpa ngairi ngihaki matung ngan bo siok silaktuna chatlesi hairai nawbana Hoi laone laba ngan begi tonglo Chingkhai noki ngan begi gari maningda tongduna punna chatminari asumna school yoraduna magi class tangna khibayaw field da thokduna famna khibayaw ngan bedi kana su thaushadana magi class tangna changkhre nawbo hoidi atopa mamanaba singa pulhaure chingkhai su Rebecca gi maika yenglai film da chingkhai du moli Rebecca hoina famdi ba dom dala I Sanathoina tu no heroes lai Rebecca du nokfet ka tawraga yengjei Sanathoina oklaga leizadaba kaise onthokna chakcheida honoi di chakchawo chakpi drine chingkhai siok stilaktuna Rebecca gi manakta famla I chingkhaina Noidi keken jang sanarke Sanathoi Rebecca Sylvia punna khumla I ho hauben changsar E Sanathoina mu nangdi haropro Makhoi mari dong hagwari sanaraga class ta muk changna kre Som da memthoi sumang dileptuna machabu kaura I Bema tholo ni nangbo Seli suimung dagi mafido sem duna thogla I memthoina Yari phazare lao Tompo gari manung dagi laura I Noi ai thabak chatoi ko Mama macha ni du super prap laktuna gari tongla I tompok su gari start tawduna thauba hokre Selina Mama ai di bubo hoidale hoduni ko Macha na haribadu tompok na mukhumla I School na kanana chatoiba larik na kanana padeba tuition na kanana chatoiba Bubo khoidale raga chalasu yai dudi Asuk lapa si kanana thindok thijin tawdiba oiridaba wanganganu
Sally murum solai. Itay chahoy mamoy ma'am lerishibu. Sally na murum solibadu mama na taraduna asum na hairei. Migi thawjin krabasingdo nang nathabak hapkatuini. Ho yare amta leizaroi mamagi mapam ni kaina nong phaduk leizabaga phangdi. Ho du shu matam lakhini. Wari sana thorakpana memthoi gi mapam yorakli tompoksu manem ga ngahak wari sana ramlaga magi thabak mapam do chatkri mama machani du lehauri. Tompokna thabak halakpada amuk lawba laktuini na. Asumna pungsu khara hojin kraba matung som the school suti tharadun thongnarakli Rebecca. Sarchinglenu naramsemta Sana thoina. Hoi. Wari sana duna office lomda la e thongjin pandra leplaga makok to haife non thaduna yenglui mamit ka kupta kai munna yengkre machin de sukana sola e. Wow. Sylvia gi matagdu da Rebecca na haira e. Is tawrisi ubra yengni mase. Sylvia si yengna tapna khumla e. Aya. Boss kutado. Sir se ai ngawre haiba. Yare tumina leirom ta. Masi hairaga Sylvia bu makut paiduna chingthoi sana thoina oina thongjil jara leplaga chinglen bu kawi. Saramta Sylvia ozani haiba kawkai magi hongna bidu tawrai Rebecca na phariba makutu fatkanduna ma oina litsinduna. Sir amta thawro warim ta sanase bebar budi khara kaire. Mataudo sinmande ozadabu haina Rebecca na saurap Sylvia gi pukchepta kinna thilai. As ayoma. Matang chadana nang karanda mtang nganglakino. Atopo jasingsi mamangda haibdu tandra adugi habibu wani yadra to. Chinglen sukarino khana thoglai aduga makhoi ahumdon sinduna hanglai. Noi humbu kari haningbano. Sylvia na karanta dringai Rebecca na hana tapna ingna hairai. Sir hoina coaching tawbada aikoi si yawge na haige tawbani. Oh, adugi ore hayeng ayu ganna lao aduga Sir Nando dagi form lawraga thajilamo. Makoi ahumuk chap manana khumlai. Hoi sir. Chinglen su makoi ahum da haifet munna yenglai ani dudadi mityeng du thoini hena lupsiludre magi mangda leplibi Sylvia da oina khara lurap yenglai. Masam dusu tangkai pulli mamangdana tentakpa sai maru khara sutari litliba school gi sartusu khudang khara tetkhatli mawong du ubada yamna ushitaba sumali ozani ekoi gi nakta leiribase haibagi lukpanon batawdi thawa isa sada chumdringni lepliba makhut yet ki khudom binuna su saganda tarakliba masamdu uru ungbi sanaraga lei nupi magi mawong du yengna hairai. Sylvia namu kamdorige. Hausikta da nupido ozanaga sumna hanglakpasida ikairap tawna makut namana masamdu nantana khumlai. Sir, adum nungairi. Noi hom hazu pawa adum pulamya. Handang makti ahumak chap manana khumlai. Oh sir. Phai handakti lari khara kana honasiko hana oikre. Handak supunna chap manana khumlai. Sir. Pare chalo. Makoi ahumdu mai leiduna khong thangba hawi ahumduna chatlibadu chinglen lepliba khongpham machi lengda munna yengi aduga kaurai. Sylvia chatlambadu chaplepi maidu tapna onthorai. Sir ke haige. Chinglen jinbaldu haifet noklaga hairai. Handak somu tuition taramdai khudingi lotpidu tawdero. Sylvia thawshadana khumlai. Khangdida sir. Hanadi noida aina laktuna takpani. Handakti noina ibu thijarakpani. Wakal muna kallo. Aina haigadabadi ai hanagi chinglendo adum oiri. Ahongba leitri masi kaunu. Chalo thengrani. Nokfi tawba maithongga loinana Sylvia na chatliba maikaida munna yenghawi. Sylvia su sauningboy kaiboy gam chatki ani distana rai Sylvia machindasu murum loli. Hanagi ogera hausiki ogera nawa lawdi aisini magi sumaina nokshinaraga mi kaibe pibise halamdrine kari nungi amuk thengna zariba aisu hanagi Sylvia lairik haitabi lairik paningdabi miushtabida adum oiri ahongba leiti sargaiga chapmane sana thoina amuk hairai. Nangbu sar ubada wow kaina haikidaine. Madusu isau tawna khumlai. Masakse ubada wow bai wani ngangthorakpadadi wow drekesu.
Ngaihak amuk tuminna leiraga isau tawbagi sugatlamba maithongdu nofet tawrai aduga hairai. Hoi de karino crush oisilaga lori oza crush na takpabu nofet tawraga class yawba haiduni. Masi hairaga ahumdu punna amuk nokminai tanjadu da nganbasu kari thawdorai jingkhai maningda tongdi Rebecca hoi ubada jingkhaidu makut hairami Sylvia di noklingai jingkhai uhaudrei asumna matam su khara haujinkre ayuk khuding jinglen gida coaching chatpa haukre gyan tarira tadrira nongmata leptana dumak chatli Pem chaga ibo halgasu machana ngantana hogattuna lairik ta thawai yamna yawbadawna coaching ka chatpa uraga harau jarami Jinglen su adu mangai thaina ten da Sylvia gi mayumda angang macha pharaga takpadawna taklamini hanaga hairabadi haujikti khara gyan tabadawna tawba mawngda khara fare khalami Sylvia su ngaujabo jana takpani khalaga thawai yawba sarini numit kyani gi bu oiduino khangwa nate kanana su Nongma Sylvia du lekai mamanabi singa bulami Tania Sylvia nonganak 12 thadoi natro Matang February gi day 20 da thadoini Oh ado hostel daga leina daine nangdi leiroidro Leiroida aidi coaching chali aduga sum yumdoino honarani Silpa si yamna ningamdabaga saduna hairei Lairik tamhawdaba aikoidi kem khangdreda Silpa gi wadu mateng pangshinba oina Tania na amuk hairei Hoi asengba haujiktadi yam ningamaktre Yare tammo haibadadi tamhawdraga haujikta ningamdaba phawba saraklanu nungaina ni yumda leirido fatro aidi tamningdabana loirabani upai leitabagi tamni bahaiduni Hoi se pharise adu Sylvia nangwanda wa am haigena hayo nang amuk saraktira Sauroi hairo kai wano Nangse kananom na haibiyoi Sylvia ngakpa matawda hairei kai haibaduna Tania gi wadu Silpana amuk mating pangsilai Ngaktana amuk leiranu kok yabikro yam phabani Tania su Sylvia na fagini khandanaba mawngda serious oina hairei Sylvia asengbani yam phai hai aikoi saina kuirabani hairapa nanga thengnadabagini phone da haidus talaba nanga fazana unaraga haibana phayena Sylvia kumdi tumina lei Tania amuka sairei number bikrage Sylvia sung ha khalaga asumna hairei as ai talida kanana su khangdaba miduda Rosan se nang he khangdaba kana Rosan akhoi sagi hek lakminaba rasi leibado Oh khangi kaino dudi mai koina banu pileramnida Leitabani nangsa single oibadu kuimaleba Rosan go ina nuksinarobako aidi yarena number bikradamni Ho farise ai chalage mamani sau toraklani chalo marak tasu khraga tholongni bema Mawang yingse school chatpanina hekta sangdeba Masi hairaduna mayumda chatnaba thoglai anidusu magi mathausina haurei Numidangi matamni Sylvia na lairik yenglingai table da leiba magi phone du khinglai lairik paningdana leibane phone ga lakshilakpani masadu leitadri pukning changna padrabasu lairik phaktuna mayik amata oirasu yengjaramba adu phone du oina interest leirai makhutuna lamduna phone thak paiduna yengi unknown number oibatuda ngak yengduna lei aduga pairai Hello kana Kaidoramino Lairik sumyenglambani kanano aibura ne heroni Sylvia saugalai napa kanagi herono Masi hairaga phone adu kai tasengna Sylvia mina khaiba yadaba mini ai aduni adani haina sengna hairabadi masu pakhum phajana dumpi maduna tabida fagini kaina ngahak khaibagi yaba natte frung hekta saugatpini Mina sengba ngangdaba suni Sylvia gi khwaidagi chakpa amadusu hanjina call tawrai Sylvia su fatfat kakatli kanano karigi oizano kaina khanbibagi wa natte ahanbada sengba hairektaba noi heroni kaina hairekiba wa aduna Sylvia mathanta pangsauda saujai sum tongmalakba duda amukke hena saudana number adu block hapkre Sylvia machindu tumthoktuna khoidause ekta saugalaba kaisunata raisingsidhi Tanjadura Tania amu call tawsilai isau tawringai matang oibana phone adu receive tawbaga hekta khekchinbiki Kaino As
Imai pima khangi. Lai pari ai ke haiduno sadhairo mamana tardi amuk watingang kani. Number ama call torambro adu roshani sono chubro nangbo mi mapaga palaga chei dubo mapa leitramni. Aidi kana khangni phajana hairaklam ladi admai pan ki dribo adu dinati noi hero gaina hairakpadu de sauning lu reidi sauna hayu aina hangbo wagi wana tanya khumlakpadu da hek sawgalu reisu. Ho adushu nang mi mapa pan bada adu gi nungai tana hairi. Ado farise blog hango aduga phajana wari sanaro ai thamage. Hoi. Tanya su phone thamkre Sylvia du Rosan gi mapaga leitre haibadu da nungai raktre kari khalam doino khalai number adu blog hangdu i hangbaga madu su call fat tawrai Sylvia pa khalai mapa palubagi thina muk cheirak toirana. Hello. Nangna kaigino aduk thina saurido. Sumina khairakpase ai yam sauningi aduini. Ado sound ko nangna nungai da bawa ma aina haikibado. Hoi, ai budi saudre. Ado. Hairo. Nang nungsinaba leibro, leiragasu lei adum sing hairo. Nang nungsinaba leiragadi yetlui, ai nungsinaba thungai ningdi. Leite da. Oh, ai isu leite. Ado, ibani fazana understanding leina nungsinasiko. Ato pa hen ba uraga ai mirai do yoragadi nungsinaba hodringai sira singna dum hairo. Sylvia do kumpham khangdre ngasi khak wari saba hodangairi kyan yamna taba phabagi mawangda wahai wata hei singna nganglakpaduda kari haiduina khangdre Sylvia di. Ngasi da wari hodangairi banina nangbu nungsi nangbu thadok loi kaina haidasu hek ikai gum tau mathong khangdre nungsirira haibasu paukum ama phaupi da tumina lei Rosan su makata na hairei. Kaidorage tumina leirade ahen ba malakpada mirairamgi khaliraba nangise tasingna idi lairiko icham chamna thamoi seng nungsinabada pami nupi gi haunabi ahen ba mobada hekta mirairambi da tawnu ai maicha khangba ngamjaroiko. Sylvia di tasingna kok ngawba haibada oire haifam tawfam khangdre Rosanna hairibadu tumina sum taduna lei. Kaino ai kakta sungwa lolo hairo nangsu khitali loloba yam diman sarno. Handa mukti Sylvia tapna khumlai. As ai kai haidino khangdreda. Kaino khangdrebo ai go wari sanabasi yam hainadabro. Adui dei kai sukhande da. Hoine farini ada ibani fazan nungsinaba ahen ba maphogi ngadaba aisu nangi damakta lepa nangsu aigi namakta lepa yare ko. Sylvia nga khallaga tapna hairei. Hoi. Hoi khangdi sigi wayani sida adum loiradiro nangisu pukningi pamada adum hairo. Nangna haibado. Aina haibadi kari. Nangna haiba ahen ba pamnadaba thamoi singna nungsinabado. Sylvia gi pangpangna hairapa wa khwaiduda Rosan du noklaga hairei. Oh, adu nangsu pame natro. Pari adudi ibani gi wakal sumanarena ko. Mana muhoraba. Ai kai haidino khangdi. Yam lemba sari raba. Ai thamage. Yari thamba nungsinaba hodangairi thamage na haline. Rosan gi wangang sangang amadi yamna henjinba nungsiba manba mawngsida Sylvia mabukta sumna khali. Kari nupano sibo asingwa mabu pharira natragana aibu nungsibiriba kaidurane. As gyan ka tadida. Searching lendusu nangdi nungsibani he. Mamaga papaga da chinse khara kanjaragasu nupadadi chinkan gise ngamloidori mali aise. Nupani kaina wangang bam hemangre aina marola mai kaibane. Phone thamginu kaina kari wariba saduna haina bawasu amatta leite ide. Hoida mana hairakpa kha hoi khangde haina sum khumbiraga loire kaidau zaruni ege.